ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕ ꯑꯃꯗꯤ ꯌꯨꯝꯗ ꯕꯣꯝ ꯂꯪꯁꯤꯟꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯁꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯁꯂꯥꯏ ꯐꯥꯏꯅꯥꯟꯁꯀꯤ ꯕꯣꯔꯗ ꯑꯣꯐ ꯗꯤꯔꯦꯛꯇꯔꯒꯤ ꯃꯦꯝꯕꯔ ꯑꯃꯒꯤ ꯌꯨꯝꯗ ꯕꯣꯝ ꯑꯅꯤ ꯂꯪꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯍꯧꯈꯤꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 12:30 ꯇꯥꯕꯗ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯤꯡꯖꯃꯩ ꯃꯌꯦꯡꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯆꯤꯡꯊꯥꯝ ꯁꯥꯝꯁꯟ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ CH ꯆꯥꯎꯕꯒꯤ ꯌꯨꯝꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯁꯈꯪꯗꯕꯁꯤꯡꯅ ꯂꯪꯁꯤꯜꯂꯝꯕ ꯕꯣꯝ ꯑꯗꯨ ꯁꯥꯝꯁꯟꯒꯤ ꯁꯨꯃꯥꯡꯗ ꯇꯥꯗꯨꯅ ꯄꯣꯈꯥꯏꯈꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯝꯁꯟꯒꯤ ꯁꯨꯃꯥꯡꯗ ꯈꯥꯝꯗꯨꯅ ꯊꯝꯕ ꯃꯈꯣꯡ 4 ꯄꯥꯟꯕ ꯒꯥꯔꯤ 5, ꯃꯈꯣꯡ 2 ꯄꯥꯟꯕ ꯒꯥꯔꯤ 2 ꯑꯀꯥꯏ ꯑꯇꯣꯏ ꯈꯔ ꯅꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨꯝꯒꯤ ꯐꯛꯂꯥꯡꯗ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯆꯠꯊꯔꯝꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯄꯥꯎ ꯐꯪꯕ ꯂꯩꯇ꯭ꯔꯤ꯫ ꯑꯃꯔꯣꯝꯗ ꯌꯨꯝꯂꯛꯇ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯟꯕꯒꯤ ꯊꯧꯗꯣꯛꯄꯨ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯆꯤꯡꯊꯥꯝ ꯁꯥꯝꯁꯟꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯌꯨꯝ ꯀꯨꯡꯅ ꯇꯥꯕ ꯃꯐꯝꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕ ꯌꯥꯅꯤꯡꯗꯦ, ꯃꯤꯆꯝꯗ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯕꯤꯒꯅꯨ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡ ꯏꯕ ꯄ꯭ꯂꯦ ꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 13ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯁꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯁꯂꯥꯏꯒꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯅꯥꯔꯦꯡꯕꯝ ꯁꯃꯔꯖꯤꯠꯀꯤ ꯌꯨꯝꯗꯁꯨ ꯕꯣꯝ ꯂꯪꯁꯤꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈꯤꯕꯅꯤ꯫